Mahousha amasung Islam ani suba saruk aiba amasung khonjel da Azad Komol maram phalgi liklamda nongdam mioi bege punsi da thokliba aphaba phattaba awaba nungaiba punamak asi taibung mapu mahak tagi maikai dagi oirakpani haina thajaba asibu nongdam kawi taigumsung Quran na hai taseng namak Allah na tawbide aran ba khajikta phawba kana matada surah number ani ayat number nifu aphafata di mioi ba masana tawjabani mahak na natte Allah na natte Quran taigumsung makhoina tawjakhibani aran ba masamakta surah number 13 ayat number 1 Allah na kaidong nungda su bisar chumda ba tawbide mahak al fatani Allah kaidong nungda su minambite mahak al hakni Allah na hai Allah de shakti lai pot punamaki mathakta surah number ani ayat number 2 gambar phuga manga maning pomtam tambani mahakti amak pa khuding dagi sengi al kudusni mahakti mapung phada ba mioi bana magi achi achangi khongchatta amang atonga loina duna chathai masi masana masamakta natana akoi bagi atopadastu thoghalli mapunati atongba chakhatpada achumba lambi yatuna pibiri thausaba singna khwaidagi phaba amal thodang na ba lamjing malem da watte kana gumbana madu pamdre masagi hotna zaman gi thak adugi matung inna Mahousha jare natraga dandi phangle madu kana gi maralno natraga daitano aseng balarik na di haikre Quran Allah gi hakni wahanba achumba lambi surah number 13 ayat number 4 aphababu oiro phatabagibu oiro thodang amal khudingi hotna zaman gi matung inna Allah na phal pibi phal ado thokhanabagi daita maram cause piba mi adugini asuppada tayong panbagi wa lakpada punamak Allah na tawhan bani hai koptharakpada Allah na tawhan binaba maram cause pirakpada maram marom donggi akangna baning tamba pithok kharaba leijaba mi mahaki daita lai mi gi mafamda akangna baning tamba ama leijai madugi ngamkhai manungda mahakna maning makha tawjaba ngammi hona jaba ngammi masana masagi makha pon jaba ngammi masagi maning tamba ase sinarakpada pankhriba phal haibadi effect thokhalliba maram cause ase pijarai tayang pana se maram phangi paningda chathaba chain amani ning tamba ase leibana miobana paring asida ohongwa purakpa oithoi ngammi asina chawkhatpa natraga chawthaba thokhalli Allah na mi aduga mari leinana tawriba do mi dugi maram na oirai thawai Quran thawai amata na tawde masamake mayokta natana thabak amal sing aikoina phajinduna thami mahaking mangak samda surah number 13 ayat number 1 amasung mahaki hon zaman gi makha pona masagi thak lepi Quran amasung mi punamaki thabak sing thak sing lai makhoina tawjakhiba aphaba phattabagi matung inna surah number 9 kanabu thak wanghanbi bage Quran aikoina thak wanghanbi aikoina chanbi ba haibadi matik chaba singbu surah number 13 kani thoi number 10 gamanga mioi bana maleng bi punsida awa ana kaya mayok nei masi Mahousha gi khudong thiba natural calamity amadi akoi bagi saphu singdagi mairong yaba ngamdaba dagi phangbani masi manungda lungju nungsa laina tina amadi tamthiba jiba singdagi phangba mang takpana singbani ani subana mioi bigi aran ba thaudo na makhut mangna semjaba Mahousha gi amadi khuseng bi awa ana ni toigum sung Quran de haibiri Laibak thiba awa ana khudong thiba amata thokte malemda natraga nakhoi na samakta toigum sung lairik amada aikhoina puthok tringai mamangda su madu surah number 53 ayat number 10 ga mathoi ayat sidagi lauraga mioi kharage punsida thokliba oiriba punamaga se Allah gi aning bagi matung ina oibani khakta haibadagi jabriya kanglukki mi singna mioi ba gunagar nate guna pakwi thabak tawhliba se Allah nani nauzubillah hai mathaki ayasida puriba arthasi miobagi natraga masagi maning tamba leiba thawai panba punamakki punsigi awoi oida punamak Allah khaktana tawbani haiba natte magi khusem sing oiriba
oigadaba punamak asi mahakna thariba mafam matam amadi phibamgi makha pona malem sida thokliba thokkadaba punamak ase mahaki khubam nungda leibanina mahakna khangi madu iduna leibaga pangkhakni amasung parman amada mahaki taibang malang pan simak mahaki lairikni maram phalna kalamni thabak amalna mukni matamna lairikki lamai gumbani maram phangi lamsida ahong banai ba oi basing mahake khosem sing taibang lipun na punsinduna thammi Quran khangu taibang punsi ase lilani amuk su makha tabiri amasung taibang punsi ase kari sunate oi daba namthak ki harau tayamni sura number 38 ayat number 1 Malem gi loinaiba pochak mari leina ba harau tayamba da hinjin na puning nupsin ki basingna taibang punsi ase manglaroi dagum manglaroi taklaroi da bagum khalakpada ona taina na phanglakpa awa ana laibak thiba thodok sing lakpada pungam thangam draba awa ba ning bakai ba polum amagum thok nei taigum su masi taibang Mahousha amadi punsi sibu khangbagi mawang natte madu chumdabani hai maramti Quran na ningsing halli punamak ase taibang punsi gi mamai ani longbam Mahousha ni punamak ase taibang punsi gi mamai ani longbam Mahousha ni ahoi bagi mayokta oidaba amam angan asi asang haina dabra jura leiduna muklaba ama thokhanduna chathariba taibang ahoiba haiba do ohelli thodok chumhanduna afaba tawduna maram sahanduna awabadagi hingnanabagi upai tawbana to pu wafamni hairiba thawong singsida khwaidagi phaba phal thokhanba ngamnaba maram haibde cause piba ngamnanaba mioibabu Allah Taala na pandam pi duwa haibase maram punamaki maramni maram leirabadi phal lakpa soidabani asina mi amagi nungi maram cause bu aphabaki maikaido honghanba amasung phal effect thokhanba ngammi mihubana mikop singi masagi ahongwegi khongchata pungning thingjandraba hisab tawjadrabadi Allah na pama punsi ama purakpa ngamlaroi masimagnani ibadat haibase mahaki punsi gi phal punamak aphabada olhanabagi khwaidagi phaba pambai ama oiriba asi ibadat na Allah gi maikeida manaina onsinnabagi lambi phatli amasung onsil halli amasung Allah amasung bandagi marakta adung banispat relationship connection ama purai amasung Allah na pambagi thak ta mahakna tawrei Allah na pambagi thak asina aphaba phal tamak thogalli masina mahaki laibak lepnabagi maram ama oihalli maram asina kunmani thoisuwa ayasigi hek makhada mathaki wafam ase mayek sengna palladuna hai Quran aduna nakoi ka hena awaba saruk nadanaba nakoina mangkhibagi natraga nakoina thoina haraudana ba mahakna pibagi nakoida sura number 38 aya number 12 Mahousha da maram phangi bisar matam amada khonghamba lainabu laichat haina khangnarami layong laijau sarakta lai chatli haina lamjau sorokta lai chatli haina thoknaba phawba kinarami ngasi laina asi kiningai oidre ariba matam helaba chakhairaba building amada uchi khara ahing amada laktuna makon sharare haina khallasi nungan bagi numita building adu kin thaduna uchi singa du yaukri thodok sida building gi marala natraga uchi singi marala khanthaningai ni Mahousha gi tam thire hairiba thawong sing maigi sing yuar haba ising isaw natraga ikang nangbagi maram karino maleng bi Mahousha da mado oirak nabagi maram mangjong nan leirei maram sing aduna mapung pharak pada matu khudak ta natraga matam sang na chathaduna lei geologist sing amadi astronomy sing na malem ga ing asa nongju nungsa nonglei nungsin asing ba thokka da bagi phiam phanai yamna mangjong na khangba ngamle maram gi hotna ba nom bagi khongchas sida mapung phaba upai phangba ngamna bagi maike da sangsel lakhi gani Hazrat Yusuf alaihi salam gi matam da Egypt sahid taret chathok phaba sahid taret ikang nangba thokhibada Hazrat Yusuf alaihi salam na piba mangi pautak na ning thogi khosin thorang da mateng yamna pangkhi mamangi chathok leiba sahi singda mahi marong sinjak thorang to hongna bana tawhobana ikang nangba sahi sigi awa anadagi hingba ngamkhi mase gya lausingi matangda awa anadagi hingnabagi khudam amatangni malem prithibi mahaki Mahousha ge khonglei tunginna mioiba aikhoina chatpa Mahousha ge saruk ama oiriba mioibagi tangai phadaba ithawni
hek hek sakulakpa maleng bi safu sing mai gi sing yuar haba amade ising isauna sing badagi hingna na ba hotna bana mioi bigi punsi gi tanghai phadawa thodang gi manung da amani thoidokpa ama natte maram phangi lipun gi sathawa se mioi ba masen amade mapu gi khusem sing marakta thokpa wani liklam sida ahong ba purakpa ngamba se ning tamba khwai gi hena mioi ba da oi thoi ning tamba si thak wang na leita badagi juk juk sahi kaya gi matung da su sa nga gi thak ase mioi ba gi hanthana dumak leiri bani khanthani ngai ni masi Allah gi seng khraba aning bagi khusin ni haibedi mioi ba jiba si atopa jiba sing dagi karam na wang na thangatuna thangbadagi haibagi khusin thawrang ado Allah gi maikai dagi ni mioi bagi su mathakta maram phalgi liklamda khut thingjan bangamba Allah na kanagumba amagi marai ba popumon othok to no mekup amada maram phalgi khongset posuro da tupsan bangami khanthani ngai ni masi bo siba kaunari tang pan sida mioi bana sibagi maram kari mata laitana natraga udana hekta siba oithoi masi boni Allah taala na punamok puma gi khudum da thambagi sakhi haiba do sihanba hinghanba somnatagi mahaki khutta lei sidringe da mioi bana punsi gi thodang da masagi ningtamba pibi ba leijabagi matik hotna ba amasung ohinnabagi khudong sa mapung phana pibi ri lana hairi ba khudong sa ba sigi manung da mioi bana punsi khongsatna changeng kaya oirak lebasi Laibakki Chum-Sho mahakna changyeng biningi nakhoibu mahakna pikhiba aduga nakhoida Quran surah number 5 ayat number 94 amohana thamjage mahakna changyeng biningi nakhoibu mahakna pikhiba aduna nakhoida matang asida mahakna pikhiba aduna haibase mahakna kari pibage khoida ayasida mahakna pikhiba hairiba se aikoina hona jarakliba loina jarakliba hakchang kaya singi matik magul wakal loksing punamak adubuni kodomoina aikoida 5 senses lady amasung hairiba se hona jarakpa haibide loina jarakpa laibakni aikoida pibi rakliba singsi aikoigi loina jarakpa laibakni loina jarakpa laibak sida makha tarakpada aigi ima ipa isin inaw samna aigi oiba punamak mafam matam aigi akoi basuni kudamoina aigi ima ipa bu hongwa yadre aigi karamba akoi bata haibade kar circumstance ta karamba mahol da ina pogla i haibasi hongwa yadre mahol lurage aikona ngamba matam da lam chathok pana amani tegumsung mahol da i hak pogla i amasung aigi ima ipa aigi sagai na te si hongba yadabani punamak ase hongba yadaba laibakni pongna pham natraga akoi bana mi amagi mapung phagalakpada achoba charuk yai pari puri ki masak jin sing ado yakai rakpada akoi bi phimam na su sapu pi amasung jin sing bo honghan bangami masu motuation haina khangdari Quran hai mahak na sem sai madugi matung da mapung phahalli amasung nongdammi madugi matung da lamjingi surah number 48 ayat number 2 dagi ahom phawba Allah na nongdam laga mi masagi matik magun lepiraga masagi maraibak makuta sinnabi Quran taseng namak thawai bo seng na thamba mi du chawkhatli taigum sung thawai bo mo na thamba mi du lekha tai surah number 42 to ya number 8 dagi tara phawba masina masabu seng na thamna na balambi yapi batana tanam sung gyalok sing asu pibiri amadu masabu seng na thamba mi aduna chawkhatli adudi masabu seng na thamna bage masada Pangal amasung gyalok sing puna magalana mi mafamda pinabiri haibade mahaki laibaka do mahaki makuta sinnabiri amukso haibiri tung illu Allah na sem kiba fitra Mahousha ado ga chana na sem sabi kiba ne taibang mibu surah number 100 aikoi na Mahousha gi mayok ta satpa aran bani Mahousha sine mi babu jiba puna maktagi thoidokpa mafam pi amasung akoi baga lengmanana satpa haibadi ecological balance ngak to na chalhalli hak ngak nei ona taina bada kari fangani Quran haibiri he miu basing na koina ka heduk lebadu na koina na samak ki mayuk tani surah number 10 ayat number 10 ga humdoi miu bigim Mahousha miu bana khangpham thoi Allah taala na semli bam Mahousha asigi mayuk ta santana ba ningsing biri kaigumba hairi bam Mahousha asigi mayuk ta satana bagi khwaidi phaba upai de Quran amsung hadis ki paujen ni hairiba Quran amsung hadis ki paujela si aikoina ngak tu chatlabadi ai isana isagi mayokta su chachararoi amsung aigi akoi bagi mayokta su chachararoi aigi akoi bada leiriba topa makhluk sing miyoba sing amsung thawai panba pandaba punamakka lengmanana amsung makhoida phaba thokhan gani amsung madugi phalna mi mahakki punsida yai phaba purakani amsung magi
leppada maduna mateng oigani haikribu mapugi nongdang gi matang ase Mahousha dagi matik chaba parman phangi miobena Mahousha gi tampak tagi mapan naidraba pukai phangi pukai asibu karamna kanaba mawongda onthokadagi haibagi hotnabada miobena sanglaba itihas ki mamang amsung matungi matam makha polakhi Tayangpan bi pot punama ase han dagi haibadi laiseng mai dagi mawong amata taraga mawong amata lairaklamani discovery tanatana invention su nakoina ba discovery ni kariumba ano pot ama pot ado oidingaida pochak oina leirammi ahan ba Mahousha bu khuseng bi thaudang na ani suba Mahousha da onthoi masida pochak material na pot thing oina ano ba sakpham lawrai khudam oina computer amagi machak Mahousha da leiram labani miyobana kakna ba sangda kakna ba mingda computer sem sa da nuphotoi asina hai Quran mahakna sem sai amasung madugi matungda mapung phahalli posak singa saruk yaminaba amasung sindok sinjinda mapung phaba puthoi singpa turel amasung atiana saruk yaminhanduna ahingba Mahousha malemda thammi Allah Taala na thawai panba sing thoidok na mioiba malem simaktadagi Mahousha gi khwaidagi matol ba pothok asrapal makhlukat ama oina thokhanbi mioibana malem da khongdarak laga lamuk na hanbite mapugi paujen ba nabi tungan khidaba jati kanglup amat malem da laite sura number 10 ayat number 9 te yengbiu asin hai amuk su Quran da madugi matung dalam jingi asina taibang punsigi pandam ado palladuna haibani mahak na chang yengbiningi na khoibu mahak na pi khiba aduna na khoida loina jarak pa Laibakki mathakta anoba Laibakki Chum-Sho Quran hadis ni kadim dagi sereng matek matang lamai humdraga nipan Quran na wahi oirak pada thore e lairik oina Quran na wahi oirak pada thore e lairik oina gyal lausing oirak pada phangla e taibang pan bagi achumba oina asina leira e achumba leiba singi thamoi da chinban da miengda Quran phangani mafam khuding da achumba khangba singda Quran phangani mafam khuding da achumba khangba singda